Ahanbada Maruiba Pausing Pizari. Spring water harvesting, sustainable water and forest conservation project ngasi Chief Minister N. Birena haunabi matong ina hangdokre. BJP ki oina lakadoriba mikhal ki oina sem saba loirei. BJP na hana chatminakiba political party singa adumag chatminagani haina BJP ki president adhikari mayum sardana phongdokre. Amadi state police na mafam kayada yu fagat palepa leitri ngasisu yamlaba yungaw sing fagat pangamkray. Krumzari ELITETV News miyang tabiri singbu Elizabeth na taramnong chari miyam da mapung iba pau pizadrungay mangoy na COVID-19 ka mari laynana lengak na piri by SOP sing ngak na chatpinaba kanganjari. Miyam na matam pumbada mask upiba kutsa seng na hamdok piba madi mi amaga gi maragta fit taruk lab na laibinaba kanganjari. Masada sunata na COVID-19 ki vaccine seng matam chana kapthok piduna laicha da sibu lanteng na bada adom su thaudang lobiyo haina ELITETV ki maikai digi miyam da appeal tawzari. Spring water harvesting, sustainable water and forest conservation project ngasi Chief Minister Nongthombam Biren Singh na hongnabi matung ina hangdokray. Ngasi state government na ICICI Foundation ka kusam na duna Chief Minister ki yumda pangthokiba thawram aduda haingang kameng amadi lamdeng da haudokodoriba project asina khunja singda uwa thaningbagi wakhanol lakpa ngamlagani. Lamdam asi sa ucheg amadi pambi makhol sing marang kaina leizaba lamdam amani aikhoina umang singbu yokhatuna ising sing lokpagi mathau tare project sing asi mai pakna chatharabadi lamdam asida isingi awatpa leiraroi ngasi pangthokiba thawram aduda Rajya Sabha gi MP Lesemba Sana Jawba amadi Forest and Environment Minister Awangbo Nyumai Susar yakhi. Lakadoriba mikhal ki damak sem saba pumnamak haure amadi nupi singda maruiba thaudang kaya piragani haina BJP Manipur Pradesh ki President Adhikari Mayum Sardana phongdokrai ngasi nitiapa chuthekta laiba party asigi office da pangthokpa pau gi mifam amada mahang na hai numit homni gi khongchatta Imphal da laklam khiba BJP National General Secretary Organization BL Santos kasu party gi lairiba committee miyamga mifam sing pangthokhi COVID laicha dasidagi kannaba aikhoi khudimak aranba wafamda thazabidana vaccine kapthoksi state asida report ki matung ina ahanba dose ki oina mioi lakh taruka lising marifuni thoi kapkhre amadi anishiba dose ki oina mioi lising marifumari kaplei state ki lengang na paikhaliba kanaraba scheme kaya su miyamda khanghanaba kanna honari haikhi. Mahang na makha taraduna housing N. Birena Luchingba lenga sigi makhada state sigi lambi thong yauna hiram kaya da mangzil thana semgatli lab na leiba chingi mafam kaya da su Jal Jeevan Mission ki makhada thaknabi sing phanghalagani ching tamgi nushinabasu purakpa ngamle hairi amarom da paumi sing na hangba wahangi paukhum piraduna state asada lakadoriba election sing da su BJP ga punna chatminariba party singa chatminagani haina su makhata na phongdokhi. Bharatiya Janata Party na Praja Singi Damakta Khallaga Aikoi Thabak Paikhatkani haina thamgiba wakhalolado aduna ngasidi aikoi punamak chingtam ichilinauni haibagi punsanba aduguma lambi ama lakpa loina na Manipur da ima ibel singna matam amada yam waramba ban blockade ki aduguma awaba mayam singa do ngasidi aikoi ban blockade leiraktaba asigumba mayam singa se Manipur sarkar gi aduguma aikoina honabiriba punamak ase Bharatiya Janata Party na yam taram na okpaga loinana ngasidi praja singi damakta seba taunana ba ngasi aikona tholeba koi punamakna lepa leitana aikoi seba si pangthokisi haiba wakhalol ase ai thamjai. Laingan Pokpi outpost sa police na thibo humba ki thabak chathabada bora khaw ahum dagi U bottle chamaga nifuni thoi fagat krai ngasi ayuk Laingan Pokpi outpost get the sub inspector and Premjit Singh na luchingba Laingan Pokpi outpost ki team amana thibo humba ki thabak chathabada miyoy amana purakpa thengnabadagi fagat khibani faraba miyoy adude sekmai leipatagi laishram inaw sing chahi yangkhaini thoi apokpa El Ibohan bi sing ni hairi fagalaba miyoy madi using adu excise station Jiribam ki office in charge da makhatawa action laukhanaba khusinakrai.
Kakching Police ki team amana AK-47 rifle yauna yamlaba khusukulai fagat pangamle. Thaza ningai oba pawma fangbadagi molnom sero lamkhai amadi Phaising da thiba humba ki thabak chathabada Thangboy Haukip LISTL Jacob Thado amadi Anthony Kamailan Mate Kauba Phaising Village Chandel District dagi miyoy ani asi fagat ki hairi. Makoy anina nongmay paiduna ke molnom village ki miyoy singda aki akhang piduna Chaiba fuba taure haibadagi operation adu chathakibani. Makhatana Tijinbada Thangboy Haukibasi UKLF ki organization secretary ni haiba khangbangamle. Makoydagi AK-47 rifle ama magazine ahum kapayariba maru nifu 12 bore pump action nongmayama kapayariba maru mari Honda Creta registration number MN04P 1849 amadi atay polam kaya fagat pangamki. Fagalaba miyoy singi mathagda police na case ama laukhatkray. Humdra nithoy Shubha Ban Mahotsav celebration ki sarugamoina Thobal Forest Division amadi Tekcham Village Development Multipurpose Cooperative Society Limited na senduna Tekcham dagi Irengbam Fawa ki lambi ki nakyata Ujara dhaba ki thoramama pangthokray. Thoramadu da sarugyakiba DA40H Lokendro na fongdokibada Thobal Forest Division ki makhada leiriba tongan ba mafam singda miyam ga pulaga Ujara lak anirom thana ba ki pandam thamli. Chayola sigi manungda miyam ga loinana thana ba Ujara semba loire. Thobal Range Lakama, Kakching Range Lakama, Thana ba Pandam Galoinana, Miam the Ujara Singsu, Yentopa Hore Haiki. Sabagi celebration se July Thagi first week ta Forest Department Silaga Panthui, Hizo Pui Thawal Division gi Oina, Thawal District ki Oina, Masi Hongjong Tekcham Dagina, Irengban Hawagi Labisida, Kogi Leka Club Singer, Kusam Naraka, Koina Nasisu. Sumba Uthabagi, Handaki, Pasuk Manung Koina. At a team of him carries Pantokani. Aimol Tribe Union Manipur, Aimol Students Union Manipur, Asum Amasung, Aimol Women Union, State Government, 11 IRB Battalion, Sagat Kadoriba, Lam Adukia Singh Bamapu, Tigat Pinaba, Apil Tarakli. Union ahumasina thadorok pachero lamada State Cabinet na lokiba IRB Battalion sagat pagi warep adu yamna taramna okchari adubo hariba lam adudi Aimol gi lamni saibom gi nate haina thamlakli makhata na saibom na Aimol gi lamda mapu oibagi hak leite aduna State Government na masida mityeng changbiraga tizin biyu haina haiki pawgri marakta nate mabrem tang lozari kaino lo sandribo As karanga na sasiya na harago. Kay noy sibo, kay siya pinay sibo. Hima, COVID ki vaccine kap thau se na ngana du phas na hainai dudi. Ay haksang ka sutog de. Ay kapoy. Nate, haksang ka sutog do ba inguni da kapa kay kada no. Ay kapoy hasin. Tamo, narak dringai dana isana hana sexual ho na phatro. Kap thau na phatta braba. Hoyare, section mana num kapuro. Ay kapoy. As khangdre da, kamai ngana do na khangdre. Phare, adu de ai chalu khige. Pungo, mama inda kapuge ko, papa ngalera mo. COVID-19 laisat asigi ngak thong bagi damak COVID ki vaccine kapna laisat asigi mari lena ba laina laisat singdagi ngak thok sabangami masida natana laisat asina sanghandana bagi damak matam gi sarkar na pirakpa sana kakmon sing aikhoi ngak na satminarasi Cowin apps ta register to piduna adom su suksoi soidna vaccine asi kap thok pi COVID ki vaccine kap thok tuna COVID laitaba iram dam mu heminarasi aikhoi vaccine kap lese Breaking matungda taramnong chari makhadaba pau pizari. Ngasi Kakching Palel Waikong amadi Wangu Lamkhai ki forest staff singna World Plastic Bags Free Day pangthokrai. Thoramaduga mari leinana Kakching Lamkhai, Kakching Bazar, Palel Bazar Thongkhong amadi Waikong Bazar da chaiduna leiramba plastic sing khomgat paga loinana miyamda paujal pikhi. Makhadaba thoramga mari leinana Kakching Range Forest Officer Naure Munal Maitena haiki. Plastic sing asina ngasidi aikhoi akoibagi saktamda chauna singnaba mapiragli ngasi maksu COVID-19 pandemic ngakthokpada sizinariba face mask asisu tumbada chahi jamri ga yangkhairom changani
Manipur bu plastic free zone ohenbada ai isadagi horaga imung manung yumlonaba leikai amadi miyamgi chawraba thodang changi amadi ai khoi puna saruk yamina si phongdokhi si koi pithribi pumbada plastic bag free de hadana ma palan tawbari masi koi Paksing Forest Palen Waikong Wangu Lamkai staff punna koi district asigi maruiba market singda koi plastic si khunbagi adum laba koi program ni plastic si asuki mati gyamna thuthokre madudi koi second amada la ama lising humfu muki plastic si pithribi si nei aduna hairiba plastic singse koina minute tara khudingi punchin bata argadi plastic amamam sambaganda koi pithribi si raw nama koiba ngamba aduga mu chawgraba bharat chi ki tangkhai ma plastic kupang ngamgadori Khara hena awaba mayoknaba imung lising tarada amukona chinjaki polam sing mateng pangnaba pandamda amukona lamdam sigi lup kayaga pulaga chinjaki polam sing mateng pangbagi thabak makha chathari haina lup asigi assistant general secretary na thadorok pachirola man hairi chirola duna makha ta na hai missing yamjadaba aikhogi miyam amadi tungi mirol kannabani haina lauraga thuna vaccine kapthokse Amukona Roadside Vendors Welfare Association RSVWA amade Club Hongfu Mari ki apunba organization ama oriba Northern United Club Organization Nukoga kusam naraga tongan ba khullai kai singda awaba mayok nariba yum kayada chunjaki polam sing yen thokre Manipur lengak na hena thuna paksana covid ki vaccine asi kapthok na bahona bada local club singi ahen bathogdang mathau tarabadi amukona mateng pangna basem sari hairi Wangkhem Assembly Constituency ki manungda laiba lenga ki khudong chaba sing amata fangdriba mapuroiba kaina kharbi singda August sadagi hauduna apopi mama ki mingda pension piba hauragani haina social worker kangabam jadumani na haikrai mahakna makhata na hai mahaki apopi ki mingda semba ke thambal devi trust na kendra sida leiriba widow singda pension piga dariba sida Fangba yaba singna Aadhaar amadi bank account sing pisalaktuna miyamna khudong chaba silobiyu hairaduna Charangpat ward number 6 ki area da COVID-19 na naba mi ki masing yangkhai manga surakpana maram oiduna leikai ki pukri singda ising sokpa chatpa yadaba amadi ising puba gari singsu lakpiyu yadaba na maram oraga mafam sing asida mateng oinaba ising amadi chana thangnaba polam sing asi yenthokpani makhatana su laina asna waba taraba singda mateng pangkhigani hairi Timna siteng pidaba wangkhem kendagi containment zone singda akhoi makha ta thak sapoi na akhoi hojiksu akhoi hariba ward number 6 asida akhoi covid active oiba anaba masing yangkhai manga sure adugi manung channa huje akhoi ising sokpa sapya adaba amadi atoppa water supply aduga akhoi ising service tawbising da akhoi na paw pirakasu lakpi adaba khudong chadaba kaya lebadagi ehna hariba area singda ina ising piba amadi chana thano polam sing phukchawani makha tawsu sathajagini aduga leiriba Wangkhem kendra laiba praja punamak aihak message umta pijage aigi imagi mingda ke thambal devi trust cyber da ya widow singda ya tension mathangi thadage yak piragani aduna kanagumba media gi thongda tabi phunimangna Aadhaar card amadi bank account sing pibiraga aigi imagi mingda pijadoiba pension asi widow singda pigado se punamak phangbiu habase ngasi media gi khuthang da ihang appeal tawjari Paugi maraktana temba bre am tangal ausari First time in the history of electronic media in Manipur. ELITETV News ming tawiri basingbo Elizabeth na taranong churi 24/7 news channel. Elite News, staying ahead. Launching on July 4th with the motto Enhancing Education, Literature, Information and Technology, Entertainment and many more. Get ready to watch Elite News 24/7. Ai koi vaccine ka place ai koi vaccine ka place hon ki punchi sau khat thong thang hanjil si jati bizati khai den corona lanjang thengner se ai koi vaccine ka place corona ding punchi sau khat mai kai da hanna pangse punchi sau khat mai kai da hanna pangse asing mune akhoi pone vaccine kap thokuna corona de ngak thokuna
ꯍꯥꯟꯅꯒꯤ ꯄꯨꯟꯁꯤꯕꯨ ꯍꯟꯖꯟꯅꯕ ꯍꯣꯠꯅꯕꯗ ꯑꯗꯣꯝꯁꯨ ꯁꯔꯨꯛ ꯌꯥꯕꯤꯌꯨ ब्रेक मतुंगदा तरामनों चरी मखाताबा पाव पिजरी ngasi Churachandpurda leiba Khuga Tampak Jaugen Maithei Lekaida Pradhan Mantri Jan Arogya Yojana PMJAY Health Card Miyam da Fanghanbagi Thauram ama pangthokrai Khuga Tampak Youth Association Organization amadi Churachandpur United Club Organization na khusamnaduna Rajya Sabha nominee Sarat Chandra amadi DGP Khautegi Lamjing Makhada pangthokiba thauram asida KTYA Churachandpur gi Chairman Ibungo Singh amadi General Secretary Maivam Amirna Miyambu Laina Tinadagi Ngaktongnaba Afava Scheme Masibu Miyam da Yohanabagi Damakta Rajya Sabha nominee Sarat Chandra bu Thagat Pafungdoragli Ngasi Technopole District ki H Langcham Village da Technopole Forest Division na senduna Humdrani Thoi Shubha Ban Mahosab Mass Tree Plantation Pangthokrai Thoramadu da Technopole District ki SPTH Bikramjit yauna Tongan ba mokok thongba official kya susarugya khibaga loinana uhai wahi sing thaki Thoramadu ga mari lainana uhai wahi na mioibada kana ba piba masung yokhatning bagi apamba su fongdoknaki Khoina khanggadawdi ekoi mioibina leiba fangisi uwa pambi sing jungle sing masi leibina ni masi leitragadi ekoina phana chawkhale ama tawre na mana ekoi da piriba oxygen supply ne kana pi myam se ekoina masi puthokpa ngamba amtanate adi ekoi si jungle si da forest si da uwa sing si da pambi sing da tangjarga ekoina tangjarga hingmani moina ekoi da tangbanati adu masi ekoi de he kaum tawe adu ekoina uwa si eta sometime dakar leitabada su pambi jeti yantapagumba adi madugi Ekoina just pambi ma yantatpadugi effect to dinga si khangam dabe adu lairiba niyoiba jati sini yanthalakpadagi manga iba kaino sidi ekoi hojik ji mangda dum tan leire Parliament ki Lok Sabha amadi Rajya Sabha ni ki nongzumi fam lakliba tha asigi tang 18 dagi hauragani upper amadi lower house ki mifam ani asi August sagi 16 da loishingani Parliamentary Affairs ki Cabinet Committee na mifam gi matam lep khibaga loinana mifam asida maru oiba bill kaya puthoklaba yana leiri loisalakpada maru oiba paw mukana pizari Spring Water Harvesting Sustainable Water and Forest Conservation Project ngasi Chief Minister N. Birena haunabi matung ina hangdokrai BJP ki wina lakadoriba mikhal gi wina sem saba loirei BJP na hana chatminakiba political parties singa adumak chatminagani haina BJP ki President Adhikari Mayum Sardana phongdokrai Amadi State Police na mafam kaya da yu fagat palepa leitri ngasi su yamlaba yu sing fagat pangamkray ngasi gi oinadi ELITETV na pizaba Manipuri Pauloi Zare miyeng tabiri basing ba mukana kurumzari